ꯊꯥꯏꯅꯒꯤ ꯃꯇꯝ ꯑꯃꯗ ꯂꯩꯕꯥꯛ ꯑꯃꯗ ꯇꯣꯂꯦꯟ ꯀꯧꯕ ꯅꯤꯡꯊꯧ ꯑꯃꯅ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯄꯥꯜꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯇꯣꯂꯦꯟ ꯑꯁꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯩ, ꯃꯁꯥꯁꯨ ꯌꯥꯝꯅ ꯅꯥꯟꯖꯩ꯫ ꯅꯤꯡꯊꯧ ꯇꯣꯂꯦꯟꯒꯤ ꯂꯣꯏꯅꯕꯤꯒꯤ ꯃꯃꯤꯡꯅ ꯂꯩꯃꯇꯣꯟ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃꯁꯨ ꯄꯣꯛꯂꯝꯃꯤ, ꯃꯃꯤꯡꯅ ꯄꯥꯔꯤ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯇꯣꯂꯦꯟ ꯑꯁꯤ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯈꯟꯕ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯌꯨꯡꯕꯗ ꯐꯤꯕꯝ ꯀꯥꯏꯔꯕꯤ ꯑꯍꯟ ꯅꯨꯄꯤ ꯑꯃ ꯀꯣꯅꯨꯡꯗ ꯆꯪꯉꯤ꯫ ꯑꯍꯟ ꯅꯨꯄꯤꯗꯨꯅ ꯅꯤꯡꯊꯧꯗ ꯑꯁꯨꯝꯅ ꯍꯥꯏꯖꯩ, "ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩ ꯉꯔꯥꯡꯗꯒꯤ ꯀꯔꯤꯒꯨꯝꯕꯤ ꯑꯝꯇ ꯆꯥꯔꯛꯇꯦ꯫ ꯏꯅꯤꯡꯊꯧꯅ ꯆꯥꯟꯕꯤꯗꯨꯅ ꯆꯥꯕ ꯌꯥꯕ ꯀꯔꯤꯅꯣ ꯈꯤꯇ ꯄꯤꯕꯤꯌꯨꯕ ꯏꯅꯤꯡꯊꯧ." ꯅꯤꯡꯊꯧꯅ, "ꯅꯈꯣꯏ ꯀꯅꯥ ꯂꯩ? ꯑꯍꯟ ꯑꯁꯤꯗ ꯆꯦꯡ ꯍꯋꯥꯏ ꯑꯍꯥꯎ ꯑꯊꯨꯝ ꯄꯤꯈꯣꯍꯦ." ꯂꯥꯟꯃꯤ ꯑꯃꯅ ꯅꯤꯡꯊꯧꯅ ꯍꯥꯏꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯄꯨꯊꯣꯔꯛꯇꯨꯅ ꯑꯍꯟ ꯅꯨꯄꯤꯗꯨꯗ ꯄꯤꯔꯝꯃꯤ꯫ ꯑꯍꯟ ꯅꯨꯄꯤꯗꯨ ꯍꯔꯥꯎꯅ, "ꯃꯇꯝ ꯄꯨꯝꯕꯗ ꯏꯅꯤꯡꯊꯧꯕꯨꯅꯦ ꯏꯁꯣꯔꯅ ꯊꯧꯖꯥꯟꯕꯤꯕ ꯑꯣꯏꯔꯁꯅꯨ." ꯑꯁꯨꯝꯅ ꯑꯍꯟ ꯅꯨꯄꯤ ꯑꯗꯨ ꯅꯤꯡꯊꯧꯕꯨ ꯊꯥꯒꯠ ꯋꯥꯍꯩ ꯀꯌꯥ ꯍꯥꯏꯔꯝꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯈꯔ ꯅꯤꯡꯊꯧꯕꯨ ꯎꯅꯕ ꯂꯥꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯕꯨ ꯎꯕꯗ ꯃꯀꯣꯛ ꯅꯧꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯅꯤꯡꯊꯧꯅ, "ꯅꯤꯡꯊꯧ, ꯑꯩꯒꯤ ꯅꯥꯛꯇ ꯅꯈꯣꯏꯅ ꯂꯥꯛꯄꯗꯤ ꯃꯔꯝ ꯀꯔꯤ ꯂꯩꯔꯦ ꯍꯥꯏꯌꯨ." "ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯈꯣꯏꯅ ꯅꯤꯡꯊꯧꯒꯤ ꯅꯥꯛꯇ ꯂꯥꯛꯄꯗꯤ ꯑꯇꯩ ꯀꯔꯤꯒꯤꯁꯨ ꯅꯠꯇꯦ꯫ ꯍꯟꯗꯛ ꯆꯍꯤꯁꯤꯗꯤ ꯏꯀꯪ ꯊꯣꯛꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯐꯧꯁꯨ ꯊꯣꯛꯇꯦ꯫ ꯍꯟꯗꯛ ꯆꯍꯤꯒꯤ ꯂꯣꯏꯄꯣꯠꯁꯤꯃꯇꯪꯗꯤ ꯏꯅꯤꯡꯊꯧꯅ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯒꯦ ꯍꯥꯏꯗꯨꯅ ꯅꯅꯥꯏ ꯑꯩꯈꯣꯏ ꯂꯥꯛꯆꯕꯅꯤ꯫ ꯍꯟꯗꯛ ꯆꯍꯤꯒꯤ ꯂꯣꯏꯄꯣꯠ ꯅꯤꯡꯊꯧ ꯑꯣꯏꯅ ꯉꯥꯛꯄꯤꯔꯕꯅꯤ꯫ ꯅꯈꯣꯏꯁꯨ ꯃꯊꯪꯗꯗꯤ ꯐꯧ ꯌꯥꯝꯅ ꯊꯣꯛꯅꯕ ꯍꯣꯠꯅꯧ." "ꯐꯒꯅꯤ ꯅꯤꯡꯊꯧ." ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯆꯠꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯁꯨ ꯃꯍꯥꯔꯥꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯇꯨꯅ, "ꯃꯍꯥꯔꯥꯅꯤ, ꯏꯆꯥ ꯄꯥꯔꯤꯗꯤ ꯀꯔꯥꯏꯗ ꯆꯠꯈ꯭ꯔꯕꯒꯦ?" "ꯏꯅꯤꯡꯊꯧ, ꯏꯆꯥ ꯄꯥꯔꯤꯗꯤ ꯀꯣꯅꯨꯡꯒꯤ ꯂꯩꯀꯣꯜꯗ ꯁꯥꯟꯅꯔꯝꯒꯅꯤ꯫ ꯅꯅꯥꯏ ꯅꯨꯄꯤ ꯀꯧꯁꯤꯟꯖꯔꯨꯆꯣꯔꯣ ꯏꯅꯤꯡꯊꯧ." "ꯃꯍꯥꯔꯥꯅꯤ, ꯀꯧꯁꯤꯜꯂꯨꯔꯅꯨ, ꯉꯥꯏꯍꯥꯛ ꯁꯥꯟꯅꯈꯤꯁꯅꯨ." "ꯑꯗꯣ ꯏꯅꯤꯡꯊꯧ, ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯄꯥꯔꯤꯁꯤ ꯃꯄꯥꯡꯒꯜ ꯈꯔ ꯁꯣꯟꯅ ꯎꯏ꯫ ꯑꯈꯪ ꯑꯍꯩ ꯑꯃꯥꯏꯕ ꯃꯥꯏꯕꯤ ꯇꯥꯟꯅꯗꯨꯅ ꯑꯃꯨꯛꯇ ꯌꯦꯡꯒꯦ ꯍꯥꯏꯅ ꯈꯜꯂꯤꯌꯦ ꯅꯤꯡꯊꯧ." "ꯃꯍꯥꯔꯥꯅꯤ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ꯫ ꯏꯆꯥ ꯄꯥꯔꯤꯁꯤ ꯃꯁꯥ ꯌꯥꯝꯅ ꯁꯣꯜꯂꯤ, ꯆꯥꯛꯁꯨ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯆꯥꯗꯦ." ꯑꯁꯨꯝꯅ ꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤ ꯑꯅꯤꯒꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯇꯣꯂꯦꯟꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯦꯛꯅꯕ ꯑꯁꯤꯅ ꯎꯆꯦꯛꯅꯤ꯫ ꯅꯤꯡꯊꯧ ꯇꯣꯂꯦꯟꯅ ꯁꯥ ꯎꯆꯦꯛ ꯌꯦꯛꯅꯔꯤꯕꯒꯤ ꯃꯔꯝꯗꯤ ꯅꯤꯡꯊꯧ ꯇꯣꯂꯦꯟꯒꯤ ꯃꯄꯥ ꯅꯤꯡꯊꯧ ꯑꯗꯨ ꯂꯤꯟꯅ ꯆꯤꯛꯇꯨꯅ ꯁꯤꯈꯤ꯫ ꯃꯁꯤꯗꯒꯤ ꯅꯤꯡꯊꯧ ꯇꯣꯂꯦꯟꯅ ꯁꯥ ꯎꯆꯦꯛ ꯌꯦꯛꯅꯔꯤꯕꯅꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯀꯣꯅꯨꯡꯗ ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯇꯣꯂꯦꯟ ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯑꯗꯨꯕꯨ ꯎꯕꯗ, "ꯏꯄꯥ ꯂꯥꯏꯅꯤꯡꯕ, ꯂꯦꯡꯁꯤꯟꯕꯤꯔꯣ꯫ ꯀꯅꯥ ꯀꯅꯥ ꯂꯩ? ꯏꯄꯥ ꯂꯥꯏꯅꯤꯡꯕꯒꯤ ꯑꯍꯥꯎ ꯑꯊꯨꯝ ꯁꯦꯝꯂꯛꯎ." "ꯐꯒꯅꯤ ꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯈꯣꯏ ꯁꯦꯝꯖꯔꯨꯒꯦ ꯅꯤꯡꯊꯧ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯅꯥꯏ ꯅꯨꯄꯤꯗꯨ ꯆꯪꯈꯤ꯫ ꯂꯥꯏꯅꯤꯡꯕ ꯑꯍꯟ ꯑꯗꯨ ꯅꯤꯡꯊꯧꯗ ꯌꯦꯡꯗꯨꯅ, "ꯏꯅꯤꯡꯊꯧ, ꯑꯩꯅ ꯂꯥꯛꯂꯤꯕꯁꯤ ꯑꯇꯩ ꯀꯔꯤꯒꯤꯁꯨ ꯅꯠꯇꯦ꯫ ꯂꯥꯏꯁꯪ ꯑꯃ ꯁꯥꯒꯗꯧꯔꯤ, ꯃꯗꯨꯗ ꯆꯪꯕ ꯁꯦꯟꯐꯝ ꯈꯨꯗꯤꯡꯃꯛ ꯏꯅꯤꯡꯊꯧꯅ ꯄꯨꯊꯣꯛꯄꯤꯌꯨ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯏꯄꯥ ꯂꯥꯏꯅꯤꯡꯕꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯗꯨ ꯑꯩꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ꯫ ꯍꯌꯦꯡꯗꯒꯤ ꯍꯦꯛꯇ ꯂꯥꯏꯁꯪ ꯁꯥꯕ ꯍꯧꯖꯔꯒꯦ꯫ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯤ ꯏꯅꯤꯡꯊꯧ." ꯂꯥꯏꯅꯤꯡꯕ ꯑꯍꯟ ꯑꯗꯨꯅ ꯃꯥꯒꯤ ꯈꯥꯎꯗꯒꯤ ꯁꯦꯝ ꯄꯥꯝꯕꯤ ꯑꯃ ꯄꯨꯊꯣꯔꯛꯏ꯫ ꯂꯥꯏꯅꯤꯡꯕ ꯑꯗꯨꯅ ꯅꯤꯡꯊꯧꯗ ꯑꯁꯨꯝꯅ ꯍꯥꯏ, "ꯏꯅꯤꯡꯊꯧ, ꯑꯩꯅ ꯄꯤꯔꯤꯕ ꯁꯦꯝ ꯄꯥꯝꯕꯤ ꯑꯁꯤ ꯅꯪꯒꯤ ꯀꯣꯅꯨꯡꯒꯤ ꯑꯋꯥꯡ ꯊꯪꯕ ꯃꯥꯏꯀꯩ ꯑꯁꯤꯗ ꯊꯥꯎ꯫ ꯁꯦꯝ ꯄꯥꯝꯕꯤ ꯑꯁꯤ ꯑꯆꯝꯕ ꯁꯦꯝ ꯄꯥꯝꯕꯤ ꯅꯠꯇꯦ꯫ ꯅꯪꯅ ꯁꯦꯝ ꯄꯥꯝꯕꯤꯁꯤ ꯍꯦꯛ ꯊꯥꯕꯒ ꯅꯨꯃꯤꯠ 8ꯅꯤꯒꯤ ꯃꯇꯨꯡꯗ ꯁꯦꯝ ꯄꯥꯝꯕꯤ ꯑꯁꯤ ꯃꯄꯨꯡ ꯃꯔꯩ ꯐꯥꯒꯅꯤ꯫ ꯁꯦꯝ ꯄꯥꯝꯕꯤ ꯑꯁꯤꯗ ꯄꯥꯜꯂꯛꯄ ꯁꯦꯝ ꯑꯗꯨ ꯆꯥꯔꯕꯗꯤ ꯅꯍꯥ ꯑꯣꯏꯊꯣꯔꯛꯀꯅꯤ, ꯑꯍꯟ ꯁꯨꯛꯑꯣꯏ ꯑꯣꯏꯁꯤꯜꯂꯣꯏ꯫ ꯃꯁꯤꯒꯤ ꯁꯦꯝ ꯄꯥꯝꯕꯤ ꯑꯁꯤ ꯅꯤꯡꯊꯧ ꯅꯉꯣꯟꯗ ꯄꯤꯔꯕꯅꯤ." ꯅꯤꯡꯊꯧꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯑꯗꯨꯅ ꯄꯤꯔꯤꯕ ꯁꯦꯝ ꯄꯥꯝꯕꯤ ꯑꯗꯨ ꯂꯧꯁꯤꯜꯂꯝꯃꯤ꯫ ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯑꯗꯨꯁꯨ ꯆꯠꯈ꯭ꯔꯦ꯫ ꯅꯤꯡꯊꯧ ꯃꯁꯥꯃꯛ ꯆꯠꯇꯨꯅ ꯀꯣꯅꯨꯡꯒꯤ ꯑꯋꯥꯡ ꯊꯪꯕ ꯃꯥꯏꯀꯩꯗ ꯁꯦꯝ ꯄꯥꯝꯕꯤ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯃꯁꯥꯃꯛꯅ ꯊꯥꯔꯝꯃꯤ꯫ ꯏꯁꯤꯡꯁꯨ ꯆꯥꯏꯔꯝꯃꯤ꯫ ꯅꯨꯃꯤꯠ 8ꯅꯤꯗ ꯃꯄꯨꯡ ꯃꯔꯩ ꯐꯥꯒꯅꯤ ꯍꯥꯏꯕ ꯑꯗꯨꯗ ꯅꯤꯡꯊꯧ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯦꯝ ꯄꯥꯝꯕꯤ ꯑꯗꯨꯕꯨ ꯌꯦꯡꯂꯝꯃꯤ꯫ ꯍꯥꯏꯕꯒ ꯇꯧꯕꯒ ꯅꯨꯃꯤꯠ 8ꯅꯤꯒꯤ ꯃꯇꯨꯡ ꯁꯦꯝ ꯄꯥꯝꯕꯤ ꯑꯗꯨ ꯃꯄꯨꯡ ꯃꯔꯩ ꯐꯥꯗꯨꯅ ꯁꯦꯝ ꯄꯥꯜꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨ ꯁꯦꯝ ꯑꯗꯨ ꯍꯦꯛꯇꯨꯅ ꯆꯥꯔꯝꯃꯤ꯫ ꯁꯦꯝ ꯑꯗꯨ ꯆꯥꯕꯗ ꯃꯁꯥꯗ ꯅꯨꯡꯉꯥꯏꯔꯝꯗꯕ ꯄꯨꯝꯕ ꯐꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯃꯍꯥꯔꯥꯅꯤꯗ, "ꯃꯍꯥꯔꯥꯅꯤ, ꯃꯁꯤꯒꯤ ꯁꯦꯝ ꯑꯁꯤ ꯆꯥꯎ, ꯅꯁꯥꯗꯣ ꯅꯨꯡꯉꯥꯏꯔꯝꯗꯕ ꯄꯨꯝꯕ ꯐꯕꯅꯤ꯫
ꯃꯍꯥꯔꯥꯅꯤꯁꯨ ꯅꯤꯡꯊꯧꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯦꯝ ꯑꯗꯨ ꯆꯥꯔꯝꯃꯤ꯫ ꯍꯥꯏꯒꯨꯝꯗꯅ ꯏꯅꯤꯡꯊꯧ ꯁꯦꯝ ꯑꯁꯤ ꯆꯥꯔꯨꯕꯗꯒꯤ ꯏꯁꯥ ꯅꯨꯡꯉꯥꯏꯔꯝꯗꯕ ꯄꯨꯝꯕ ꯐꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯅ ꯃꯍꯥꯔꯥꯅꯤ ꯁꯤꯗꯒꯤꯗꯤ ꯑꯩꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯑꯅꯥ ꯑꯌꯦꯛ ꯑꯃꯠꯇ ꯂꯩꯍꯔꯔꯣꯏ꯫ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯕ ꯏꯃꯨꯡꯁꯤꯡ ꯑꯗꯨꯗ ꯃꯤꯇ꯭ꯔꯪꯒꯤ ꯁꯦꯝ ꯑꯁꯤ ꯄꯤꯗꯨꯅ ꯑꯅꯥꯕ ꯐꯍꯟꯒꯅꯤ꯫ ꯑꯗꯨꯗꯤ ꯌꯥꯝꯅ ꯐꯕ ꯋꯥꯅꯤ ꯏꯅꯤꯡꯊꯧ꯫ ꯅꯤꯡꯊꯧ ꯃꯟꯇ꯭ꯔꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯟꯇ꯭ꯔꯤ ꯍꯧꯖꯤꯛꯃꯛ ꯁꯒꯣꯜ ꯄꯥꯎꯖꯦꯜ ꯆꯠꯂꯨ꯫ ꯂꯩꯕꯥꯛ ꯑꯁꯤꯗ ꯑꯅꯥꯕ ꯂꯩꯕ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯅ ꯃꯤꯇ꯭ꯔꯪꯒꯤ ꯁꯦꯝ ꯑꯁꯤ ꯂꯧꯕ ꯂꯥꯛꯄ ꯌꯥꯒꯅꯤ ꯍꯥꯏꯗꯨꯅ꯫ ꯐꯅꯤ ꯅꯤꯡꯊꯧ, ꯅꯅꯥꯏ ꯆꯠꯍꯟꯖꯒꯦ꯫ ꯃꯟꯇ꯭ꯔꯤꯅ ꯂꯥꯟꯃꯤꯁꯤꯡꯗ ꯍꯥꯏꯗꯨꯅ ꯁꯒꯣꯜ ꯄꯥꯎꯖꯦꯜ ꯆꯠꯍꯜꯂꯝꯃꯤ꯫ ꯇꯥꯎ ꯇꯥꯎ ꯇꯥꯎ, ꯏꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯅꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯅꯥꯕꯁꯤꯡꯒꯤ ꯏꯃꯨꯡꯒꯤ ꯃꯤ ꯑꯃ ꯍꯦꯛꯇ ꯁꯅꯥ ꯀꯣꯅꯨꯡꯗ ꯂꯥꯛꯇꯨꯅ ꯃꯤꯇ꯭ꯔꯪꯒꯤ ꯁꯦꯝ ꯑꯃꯃꯝ ꯂꯧꯕ ꯌꯥꯒꯅꯤ꯫ ꯃꯤꯇ꯭ꯔꯪꯒꯤ ꯁꯦꯝ ꯑꯁꯤ ꯆꯥꯔꯕꯗꯤ ꯏꯁꯥꯗ ꯂꯩꯔꯝꯕ ꯑꯅꯥꯕ ꯄꯨꯝꯕ ꯐꯩ ꯍꯥꯏꯗꯨꯅ ꯏꯅꯤꯡꯊꯧꯒꯤ ꯄꯥꯎꯖꯦꯜ ꯂꯥꯛꯂꯤꯌꯦ꯫ ꯇꯥꯎ ꯇꯥꯎ ꯇꯥꯎ꯫ ꯁꯈꯤꯅ ꯑꯁꯪꯕꯤꯗ ꯃꯤꯇ꯭ꯔꯪꯒꯤ ꯁꯦꯝ ꯑꯁꯤ ꯆꯥꯔꯕꯗꯤ ꯑꯅꯥꯕ ꯐꯅꯤ꯫ ꯑꯩꯁꯨꯅꯦ ꯃꯤꯇ꯭ꯔꯪꯒꯤ ꯁꯦꯝꯁꯦ ꯑꯃꯠꯇꯕꯨ ꯂꯧꯔꯨꯁꯤꯔꯥ ꯈꯪꯗꯦ꯫ ꯈ꯭ꯋꯥꯡꯁꯦ ꯅꯥꯕꯒ ꯂꯦꯡꯕꯒ ꯌꯥꯗ꯭ꯔꯦ꯫ ꯍꯥꯏꯒꯨꯝꯗꯅ ꯂꯧꯔꯨꯁꯤ꯫ ꯑꯩꯁꯨꯅꯦ ꯍꯟꯗꯛ ꯃꯔꯛꯁꯦ ꯏꯁꯥꯁꯦ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯗꯣ ꯁꯪꯕꯤ, ꯃꯤꯇ꯭ꯔꯪꯒꯤ ꯁꯦꯝꯗꯨ ꯆꯥꯔꯒ ꯅꯥꯕꯕꯨ ꯐꯕ ꯖꯥꯠꯂꯣ? ꯅꯤꯡꯊꯧꯅ ꯍꯥꯏꯕꯅꯤꯅ ꯐꯔꯝꯒꯅꯤꯅ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯃꯍꯥꯔꯥꯅꯤꯅ ꯅꯤꯡꯊꯧꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯏꯅꯤꯡꯊꯧꯁꯤ ꯃꯤꯇ꯭ꯔꯪꯒꯤ ꯁꯦꯝꯁꯤ ꯆꯥꯕꯗꯒꯤ ꯅꯍꯥ ꯈꯪꯉꯣꯏ ꯑꯣꯏꯊꯣꯔꯛꯂꯤ꯫ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯍꯔꯥꯎꯅ ꯑꯁꯦꯡꯕ꯭ꯔꯅꯤ ꯃꯍꯥꯔꯥꯅꯤ? ꯑꯩꯕꯨ ꯅꯍꯥ ꯑꯣꯏꯊꯣꯔꯛꯂꯦ ꯍꯥꯏꯕ? ꯍꯣꯏ ꯏꯅꯤꯡꯊꯧ, ꯅꯍꯥ ꯑꯣꯏꯊꯣꯔꯛꯂꯤ꯫ ꯃꯍꯥꯔꯥꯅꯤ, ꯃꯁꯤ ꯄꯨꯝꯅꯃꯛꯁꯤ ꯃꯤꯇ꯭ꯔꯪꯒꯤ ꯁꯦꯝ ꯑꯁꯤꯒꯤ ꯃꯄꯥꯟꯗꯒꯤꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯂꯩꯕꯥꯛꯇ ꯃꯤꯇ꯭ꯔꯪꯒꯤ ꯁꯦꯝ ꯍꯧꯔꯕꯅꯤꯅ ꯀꯅꯥꯕꯨꯁꯨ ꯀꯤꯗ꯭ꯔꯦ꯫ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯁꯤꯡꯅ ꯑꯩꯒꯤ ꯃꯤꯇ꯭ꯔꯪꯒꯤ ꯁꯦꯝ ꯑꯁꯤꯕꯨ ꯄꯥꯝꯗꯨꯅ ꯁꯦꯝ ꯑꯁꯤ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯏꯅꯤꯡꯊꯧ, ꯑꯇꯣꯞꯄ ꯂꯩꯕꯥꯛꯇ ꯄꯤꯕꯕꯨ ꯀꯔꯤꯁꯨ ꯀꯥꯏꯗꯦꯗ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯅꯤꯡꯊꯧꯅ ꯃꯤꯇ꯭ꯔꯪꯒꯤ ꯁꯦꯝ ꯍꯧꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯪꯉꯛꯏ꯫ ꯃꯤꯇ꯭ꯔꯪꯒꯤ ꯁꯦꯝ ꯄꯥꯝꯕꯤ ꯑꯗꯨꯗ ꯇꯣꯡꯗꯨꯅ ꯎꯆꯦꯛ ꯑꯃꯅ ꯃꯤꯇ꯭ꯔꯪꯒꯤ ꯁꯦꯝꯁꯤꯡ ꯑꯗꯨꯕꯨ ꯆꯥꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯁꯥꯎꯅ ꯑꯩꯅ ꯑꯁꯨꯛ ꯂꯨꯅ ꯊꯝꯖꯕ ꯑꯩꯒꯤ ꯃꯤꯇ꯭ꯔꯪꯒꯤ ꯁꯦꯝ ꯑꯁꯤꯕꯨ ꯃꯁꯤꯒꯤ ꯐꯠꯇ꯭ꯔꯕ ꯎꯆꯦꯛꯁꯤꯡ ꯑꯁꯤꯅ ꯆꯥꯗꯨꯅ ꯂꯩꯔꯦ꯫ ꯍꯩ ꯂꯥꯟꯃꯤꯁꯥ, ꯅꯈꯣꯏ ꯀꯅꯥ ꯀꯅꯥ ꯂꯩ? ꯑꯩꯒꯤ ꯃꯤꯇ꯭ꯔꯪꯒꯤ ꯁꯦꯝꯁꯤꯡ ꯑꯁꯤ ꯆꯥꯔꯤꯕ ꯎꯆꯦꯛꯁꯤꯡꯁꯦ ꯐꯥꯎꯍꯦ, ꯃꯇꯤꯛ ꯊꯣꯛꯄ ꯗꯟꯗꯤ ꯄꯤꯒꯦ꯫ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯁꯨ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯎꯆꯦꯛꯁꯤꯡꯗꯣ ꯐꯥꯅꯕ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯎꯆꯦꯛꯁꯤꯡꯗꯣ ꯂꯣꯏꯅ ꯄꯥꯏꯈꯤꯔꯝꯃꯤ꯫ ꯂꯥꯟꯃꯤ ꯑꯃꯅ ꯏꯅꯤꯡꯊꯧ, ꯎꯆꯦꯛꯁꯤꯡꯗꯣ ꯐꯥꯕ ꯐꯪꯍꯧꯗ꯭ꯔꯤ, ꯄꯥꯏꯈꯤꯕꯅ ꯍꯥꯜꯂꯦ꯫ ꯀꯔꯤ? ꯄꯥꯏꯈꯤꯕꯅ ꯍꯥꯜꯂꯦ ꯍꯥꯏꯕ? ꯂꯥꯟꯃꯤꯁꯥ, ꯅꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯁꯪꯗꯨꯅ ꯂꯩ꯫ ꯃꯤꯇ꯭ꯔꯪꯒꯤ ꯁꯦꯝ ꯑꯁꯤ ꯎꯆꯦꯛꯁꯤꯡ ꯑꯗꯨꯗ ꯑꯃꯠꯇ ꯄꯤꯖꯕ ꯌꯥꯗꯦ꯫ ꯐꯒꯅꯤ ꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯈꯣꯏ ꯁꯦꯡꯅꯖꯒꯦ꯫ ꯅꯤꯡꯊꯧꯁꯨ ꯀꯣꯅꯨꯡꯗ ꯑꯃꯨꯛ ꯆꯪꯈꯤꯔꯝꯃꯤ꯫ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯁꯨ ꯅꯤꯡꯊꯧꯅ ꯍꯥꯏꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯤꯇ꯭ꯔꯪꯒꯤ ꯁꯦꯝ ꯄꯥꯝꯕꯤ ꯑꯗꯨꯕꯨ ꯁꯪꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯈꯨꯟ ꯑꯃꯗꯅꯤ ꯍꯅꯨꯕ ꯍꯅꯨꯕꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯈꯛ ꯂꯩꯔꯝꯃꯤ꯫ ꯑꯍꯟ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯤꯡꯅ ꯇꯣꯝꯕꯤꯔꯩ, ꯑꯗꯨꯒ ꯑꯍꯟ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯤꯡꯅ ꯀꯨꯟꯖꯣ ꯀꯧꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯁꯤ ꯃꯃꯤꯠꯇ ꯃꯆꯥ ꯑꯃꯠꯇ ꯎꯔꯝꯗꯦ꯫ ꯍꯅꯨꯕ ꯍꯅꯨꯕꯤ ꯑꯅꯤꯁꯤ ꯃꯔꯟ ꯃꯊꯨꯝ ꯌꯥꯝꯅ ꯂꯩꯔꯝꯃꯤ꯫ ꯇꯣꯝꯕꯤꯔꯩꯅ ꯍꯅꯨꯕ, ꯑꯩꯈꯣꯏꯅ ꯁꯤꯈ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯂꯝ ꯊꯨꯝ ꯃꯌꯥꯝꯁꯦ ꯃꯤꯒꯤ ꯑꯣꯏꯅꯤ ꯈꯟꯕꯗ ꯁꯤꯕ ꯉꯝꯂꯣꯏꯗꯧꯔꯦ꯫ ꯅꯠꯇꯦ ꯍꯅꯨꯕ, ꯃꯣꯏꯒꯤ ꯂꯩꯔꯩꯕꯥꯛꯇꯨꯗ ꯆꯠꯄꯗ ꯁꯅꯥ ꯂꯨꯄꯥꯁꯤꯡꯁꯦ ꯄꯨꯕ ꯌꯥꯗꯕ ꯖꯥꯠꯂꯣ? ꯀꯔꯥꯏꯗꯒꯤ ꯌꯥꯅꯤ ꯍꯥꯏꯒꯦ ꯍꯅꯨꯕꯤ? ꯁꯤꯕꯨ ꯁꯤꯔꯗꯤ ꯂꯣꯏꯔꯦ, ꯀꯔꯤꯃꯠꯇ ꯄꯨꯕ ꯌꯥꯗ꯭ꯔꯦ꯫ ꯍꯅꯨꯕ, ꯑꯩꯅ ꯉꯛꯄ ꯑꯃ ꯂꯩ꯫ ꯀꯔꯤꯅꯣ ꯅꯪꯅ ꯉꯛꯂꯤꯕꯗꯨꯕꯨ ꯍꯅꯨꯕꯤ? ꯑꯇꯩ ꯅꯠꯇꯦꯗ, ꯃꯣꯏꯒꯤ ꯂꯥꯏ ꯅꯨꯄꯤꯁꯤꯡꯗꯣ ꯁꯅꯥꯒ ꯑꯃꯠꯇ ꯁꯤꯗꯕ ꯖꯥꯠꯂꯣ? ꯍꯅꯨꯕꯤ, ꯅꯪꯅ ꯍꯪꯂꯤꯕꯗꯣ ꯑꯩꯁꯨ ꯂꯩꯔꯩꯕꯥꯛꯇ ꯆꯠꯇ꯭ꯔꯤꯕꯅꯤꯅ ꯈꯪꯗꯦꯗ꯫ ꯑꯗꯣ ꯍꯅꯨꯕ, ꯃꯤꯅ ꯍꯥꯏꯅꯕꯗ ꯀꯣꯅꯨꯡꯗ ꯃꯤꯇ꯭ꯔꯪꯒꯤ ꯁꯦꯝ ꯑꯃ ꯍꯧꯋꯤ ꯍꯥꯏꯅ ꯍꯥꯏꯌꯦ꯫ ꯃꯤꯇ꯭ꯔꯪꯒꯤ ꯁꯦꯝꯗꯣ ꯆꯥꯔꯕꯗꯤ ꯅꯍꯥ ꯑꯣꯏꯊꯣꯔꯛꯏ ꯍꯥꯏꯅ ꯍꯥꯏ꯫ ꯍꯅꯨꯕ, ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯀꯣꯅꯨꯡꯗ ꯆꯠꯇꯨꯅ ꯃꯤꯇ꯭ꯔꯪꯒꯤ ꯁꯦꯝꯗꯣ ꯑꯃꯠꯇ ꯄꯤꯌꯨ ꯍꯥꯏꯅ ꯏꯅꯤꯡꯊꯧꯗ ꯍꯥꯏꯖꯔꯨꯁꯤꯔꯥ? ꯍꯅꯨꯕꯤ, ꯃꯗꯨ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯅꯠꯇꯦꯅꯦ꯫ ꯀꯔꯥꯏꯗꯒꯤ ꯃꯤꯇ꯭ꯔꯪꯒꯤ ꯁꯦꯝꯅꯣ? ꯅꯤꯡꯊꯧꯅ ꯍꯥꯏꯖꯤꯟꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯍꯅꯨꯕ, ꯑꯁꯦꯡꯕꯅꯤꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ꯫ ꯃꯤꯇ꯭ꯔꯪꯒꯤ ꯁꯦꯝꯗꯣ ꯅꯤꯡꯊꯧꯗꯤ ꯅꯨꯡꯇꯤꯒꯤ ꯑꯃꯃꯝ ꯆꯥꯏ ꯍꯥꯏꯅ ꯍꯥꯏ꯫ ꯑꯩꯈꯣꯏ ꯑꯅꯤꯁꯨꯅꯦ ꯑꯃꯨꯛꯇꯪ ꯆꯥꯗꯨꯅ ꯌꯦꯡꯂꯨꯁꯤ, ꯀꯅꯥ ꯈꯪꯕ ꯅꯍꯥ ꯑꯣꯏꯊꯣꯔꯛꯄꯁꯨ꯫ ꯑꯁꯨꯝꯅ ꯍꯅꯨꯕ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯃꯤꯇ꯭ꯔꯪꯒꯤ ꯁꯦꯝ ꯑꯗꯨꯕꯨ ꯂꯥꯟꯃꯤ ꯀꯌꯥꯅ ꯁꯪꯍꯜꯂꯝꯃꯤ꯫
ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃ ꯁꯪꯍꯜꯂꯝꯃꯤꯕ ꯎꯆꯦꯛꯁꯤꯡ ꯑꯗꯨꯗꯤ ꯃꯤꯇ꯭ꯔꯪꯒꯤ ꯁꯦꯝ ꯑꯗꯣ ꯑꯗꯨꯃꯛ ꯆꯥꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯃꯟꯇ꯭ꯔꯤ ꯂꯥꯡꯊꯥꯎ ꯎꯆꯦꯛꯁꯤꯡ ꯑꯗꯨꯕꯨ ꯐꯥꯅꯕ ꯇꯧ꯫ ꯐꯒꯅꯤ ꯅꯤꯡꯊꯧ, ꯅꯅꯥꯏ ꯊꯧꯔꯥꯡ ꯇꯧꯖꯒꯦ꯫ ꯑꯁꯨꯝꯅ ꯂꯥꯟꯃꯤꯁꯤꯡꯗ ꯍꯥꯏꯗꯨꯅ ꯎꯆꯦꯛꯁꯤꯡ ꯑꯗꯨꯕꯨ ꯐꯥꯅꯕ ꯂꯥꯡ ꯊꯥꯛꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯅꯤꯡꯊꯧ ꯇꯣꯂꯦꯟ ꯂꯥꯡ ꯑꯗꯨꯗ ꯌꯦꯡꯕ ꯆꯠꯂꯝꯃꯤ꯫ ꯎꯆꯦꯛ ꯑꯃ ꯊꯨꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯎꯆꯦꯛ ꯑꯗꯨꯕꯨ ꯎꯕꯗ ꯅꯤꯡꯊꯧ ꯇꯣꯂꯦꯟ ꯅꯣꯛꯂꯗꯨꯅ ꯍꯦ ꯐꯠꯇ꯭ꯔꯕ ꯎꯆꯦꯛ, ꯉꯁꯤꯗꯤ ꯅꯤꯡꯊꯧ ꯑꯩꯒꯤ ꯂꯥꯡꯗ ꯊꯨꯔꯦꯗꯅ꯫ ꯀꯅꯥ ꯂꯩ? ꯐꯠꯇ꯭ꯔꯕ ꯎꯆꯦꯛ ꯑꯁꯤ ꯌꯣꯠꯀꯤ ꯁꯔꯪ ꯃꯅꯨꯡꯗ ꯍꯥꯞꯇꯨꯅ ꯊꯝꯃꯨ꯫ ꯐꯒꯅꯤ ꯅꯤꯡꯊꯧ꯫ ꯂꯥꯟꯃꯤ ꯑꯃꯅ ꯎꯆꯦꯛ ꯑꯗꯨꯕు ꯌꯣꯠꯀꯤ ꯁꯔꯪ ꯃꯅꯨꯡꯗ ꯍꯥꯞꯇꯨꯅ ꯊꯝꯂꯝꯃꯤ꯫ ꯎꯆꯦꯛ ꯑꯗꯨ ꯅꯤꯡꯊꯧꯗ ꯌꯦꯡꯗꯨꯅ ꯍꯦ ꯅꯤꯡꯊꯧ, ꯑꯩꯕꯨ ꯁꯔꯪ ꯃꯅꯨꯡ ꯑꯁꯤꯗꯒꯤ ꯊꯥꯗꯣꯛꯎ꯫ ꯅꯤꯡꯊꯧ ꯎꯆꯦꯛꯅ ꯃꯤꯔꯣꯜ ꯉꯥꯡꯕꯗꯨꯗ ꯉꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯐꯠꯇ꯭ꯔꯕ ꯎꯆꯦꯛ, ꯅꯪꯁꯨ ꯇꯥꯏꯕꯪ ꯃꯤꯔꯣꯜ ꯉꯥꯡꯕ ꯉꯝꯕ ꯑꯣꯏꯔꯦꯀꯣ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯅꯤ ꯅꯪꯕꯨ ꯂꯥꯛꯅꯕ꯫ ꯂꯥꯟꯃꯤ ꯁꯥ, ꯃꯁꯤꯒꯤ ꯐꯠꯇ꯭ꯔꯕ ꯎꯆꯦꯛ ꯑꯁꯦ ꯃꯆꯤꯟꯖꯥꯛ ꯄꯤꯖꯕ ꯌꯥꯔꯣꯏ, ꯀꯪꯅ ꯁꯤꯍꯟꯒꯗꯕꯅꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯅꯤꯡꯊꯧ ꯇꯣꯂꯦꯟꯒꯤ ꯃꯆꯥꯅꯨꯄꯥ ꯄꯥꯔꯤ ꯑꯗꯨ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤ, ꯏꯄꯥ ꯅꯤꯡꯊꯧ, ꯀꯩꯒꯤ ꯎꯆꯦꯛ ꯑꯁꯤꯕꯨ ꯐꯥꯗꯨꯅ ꯊꯝꯂꯤꯅꯣ? ꯏꯄꯥ ꯅꯤꯡꯊꯧ, ꯎꯆꯦꯛ ꯑꯁꯤ ꯊꯥꯗꯣꯛꯈ꯭ꯔꯁꯤ꯫ ꯏꯄꯥꯒꯤ ꯄꯥꯔꯤ, ꯃꯁꯤꯒꯤ ꯎꯆꯦꯛ ꯑꯁꯤ ꯊꯥꯗꯣꯛꯄ ꯌꯥꯕ ꯎꯆꯦꯛ ꯅꯠꯇꯦ꯫ ꯃꯁꯤꯒꯤ ꯎꯆꯦꯛ ꯑꯁꯤ ꯐꯠꯇꯕ ꯎꯆꯦꯛꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯅ ꯃꯆꯥꯕꯨ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯁꯨꯔꯦ ꯎꯆꯦꯛ ꯑꯗꯨ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯀꯔꯤꯃꯠꯇ ꯄꯤꯖꯔꯝꯗꯦ꯫ ꯎꯆꯦꯛ ꯑꯗꯨꯁꯨ ꯃꯌꯥꯡ ꯌꯥꯝꯅ ꯀꯪꯁꯤꯜꯂꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯄꯥꯔꯤꯗꯨ ꯎꯆꯦꯛ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯎꯆꯦꯛ ꯔꯥꯖꯀꯨꯃꯥꯔꯕꯨ ꯎꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯔꯥꯖꯀꯨꯃꯥꯔ, ꯅꯪꯅ ꯑꯩꯒꯤ ꯊꯋꯥꯏꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ꯫ ꯑꯩ ꯆꯥꯗꯕꯅ ꯁꯤꯒꯗꯧꯔꯦ꯫ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯔꯥꯖꯀꯨꯃꯥꯔ꯫ ꯔꯥꯖꯀꯨꯃꯥꯔ ꯄꯥꯔꯤꯗꯨ ꯎꯆꯦꯛ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇꯕꯁꯨ ꯐꯥꯎꯔꯝꯃꯤ꯫ ꯎꯆꯦꯛ, ꯅꯪꯕꯨ ꯑꯩꯅ ꯁꯣꯏꯗꯅ ꯊꯥꯗꯣꯛꯀꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯔꯪꯒꯤ ꯊꯣꯡꯗꯣ ꯍꯥꯡꯉꯤ꯫ ꯎꯆꯦꯛ ꯑꯗꯨꯁꯨ ꯁꯥꯔꯪ ꯑꯗꯨꯗꯒꯤ ꯄꯥꯏꯊꯣꯔꯛꯏ꯫ ꯇꯟꯖꯥ ꯑꯗꯨꯗ ꯅꯤꯡꯊꯧꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯎꯆꯦꯛ ꯑꯗꯨꯅ ꯁꯥꯔꯪ ꯃꯅꯨꯡꯗꯒꯤ ꯅꯥꯟꯊꯣꯛꯂꯝꯕ ꯑꯗꯨꯗ ꯃꯇꯧ ꯀꯔꯝꯅ ꯁꯥꯔꯪ ꯃꯅꯨꯡ ꯑꯁꯤꯗ ꯅꯥꯟꯊꯣꯛꯂꯤꯕ? ꯍꯥꯏ ꯂꯥꯟꯃꯤꯁꯥ, ꯎꯆꯦꯛ ꯑꯁꯤ ꯐꯥꯎ꯫ ꯎꯆꯦꯛ ꯑꯗꯨ ꯁꯥꯎꯅ ꯅꯤꯡꯊꯧꯗ ꯌꯦꯡꯗꯨꯅ ꯅꯥꯄꯜꯅ ꯌꯣꯝꯂꯕ ꯅꯤꯡꯊꯧ, ꯊꯋꯥꯏ ꯄꯥꯟꯕ ꯖꯤꯕ ꯑꯃꯕꯨ ꯑꯗꯨꯛ ꯊꯦꯡꯅ ꯂꯥꯛꯅꯕꯁꯤ ꯑꯩꯁꯤ ꯂꯥꯏꯑꯣꯏꯔꯕ ꯎꯆꯦꯛꯅꯤ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯗ꯭ꯔꯕ ꯃꯥꯜꯂꯦ꯫ ꯑꯩꯅ ꯁꯥꯞ ꯇꯧꯔꯤ, ꯅꯪꯅ ꯄꯣꯠꯁꯛ ꯑꯃ ꯆꯥꯕꯒ ꯑꯍꯟ ꯑꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯌꯨ꯫ ꯎꯆꯦꯛ ꯑꯗꯨ ꯅꯤꯡꯊꯧ ꯇꯣꯂꯦꯟꯗ ꯁꯥꯞ ꯇꯧꯔꯝꯗꯨꯅ ꯄꯥꯏꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯇꯣꯂꯦꯟ ꯁꯥꯎꯅ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯇꯣꯂꯦꯟ ꯃꯥꯗꯤ ꯎꯆꯦꯛ ꯑꯗꯨꯅ ꯇꯧꯔꯝꯂꯤꯕ ꯁꯥꯞ ꯑꯗꯨ ꯀꯔꯤꯁꯨ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯗꯦ꯫ ꯃꯍꯥꯔꯥꯅꯤ ꯆꯪꯉꯛꯇꯨꯅ ꯏꯅꯤꯡꯊꯧ, ꯆꯥꯛ ꯊꯥꯡꯗꯣꯛꯆꯔꯤ, ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯁꯤꯗꯣꯏ ꯅꯤꯡꯊꯧ꯫ ꯍꯣꯏ ꯃꯍꯥꯔꯥꯅꯤ, ꯑꯩ ꯂꯥꯛꯂꯒꯦ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧꯗꯨ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯝꯃꯤ꯫ ꯆꯥꯛ ꯆꯥꯛꯈꯨꯝ ꯑꯃ ꯍꯦꯛ ꯆꯥꯕꯒ ꯅꯤꯡꯊꯧ ꯇꯣꯂꯦꯟꯗꯨ ꯈꯔ ꯑꯍꯟ ꯑꯣꯏꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯅꯤꯁꯨꯕ ꯑꯣꯏꯅ ꯆꯥꯛ ꯍꯨꯛꯄ ꯑꯗꯨꯗ ꯅꯤꯡꯊꯧ ꯇꯣꯂꯦꯟꯒꯤ ꯃꯃꯥꯏꯒꯤ ꯎꯁꯥꯗꯨ ꯂꯣꯏꯅ ꯈꯨꯏꯖꯤꯜꯂꯛꯂꯝꯃꯤ꯫ ꯃꯇꯧꯗꯨ ꯎꯕꯗ ꯃꯍꯥꯔꯥꯅꯤ ꯉꯛꯅ ꯏꯅꯤꯡꯊꯧ, ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯑꯁꯤꯕꯣ? ꯏꯅꯤꯡꯊꯧꯅ ꯆꯥꯛ ꯍꯨꯛꯂꯤꯕ ꯈꯨꯗꯤꯡ ꯏꯅꯤꯡꯊꯧꯒꯤ ꯃꯥꯏꯊꯣꯡꯁꯦ ꯑꯍꯟ ꯁꯨꯝ ꯑꯣꯏꯁꯤꯜꯂꯛꯂꯦ꯫ ꯅꯤꯡꯊꯧ ꯉꯛꯅ ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯨ ꯃꯍꯥꯔꯥꯅꯤ? ꯑꯩꯕꯨ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯦ ꯍꯥꯏꯕ? ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯃꯁꯥꯗꯣ ꯌꯦꯡꯖꯩ꯫ ꯏꯈꯨꯏ ꯈꯨꯏꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯃꯥꯁꯨ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯎꯆꯦꯛ ꯑꯗꯨꯅ ꯃꯉꯣꯟꯗ ꯁꯥꯞ ꯇꯧꯔꯝꯕꯗꯣ ꯅꯤꯡꯁꯤꯡꯉꯤ꯫ ꯎꯆꯦꯛ ꯑꯗꯨ ꯑꯆꯧꯕ ꯎꯆꯦꯛꯇꯤ ꯅꯠꯇ꯭ꯔꯦꯗꯅ? ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤꯗ ꯌꯦꯡꯗꯨꯅ ꯃꯍꯥꯔꯥꯅꯤ, ꯑꯩ ꯆꯥꯛ ꯑꯁꯤ ꯆꯥꯔꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨ ꯍꯧꯒꯠꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯇꯣꯂꯦꯟ ꯑꯗꯨ ꯃꯈꯣꯏꯒꯤ ꯀꯥꯗ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯔꯥꯅꯤꯁꯨ ꯁꯪꯒꯣꯝ ꯄꯨꯗꯨꯅ ꯆꯪꯂꯛꯏ꯫ ꯏꯅꯤꯡꯊꯧ, ꯁꯪꯒꯣꯝ ꯑꯁꯤ ꯈꯔ ꯊꯛꯁꯤ, ꯆꯥꯛꯁꯨ ꯆꯥꯈꯤꯗꯦ꯫ ꯅꯤꯡꯊꯧ ꯄꯥꯈꯠꯅ ꯃꯍꯥꯔꯥꯅꯤ, ꯁꯪꯒꯣꯝ ꯑꯗꯨ ꯊꯛꯂꯕꯗꯤ ꯑꯩ ꯑꯍꯟ ꯑꯣꯏꯁꯤꯜꯂꯛꯀꯅꯤ꯫ ꯏꯅꯤꯡꯊꯧ, ꯁꯤꯗꯤ ꯃꯍꯤꯅꯤ, ꯀꯔꯤꯁꯨ ꯇꯧꯔꯣꯏꯌꯦ꯫ ꯁꯪꯒꯣꯝꯗꯤ ꯃꯍꯤꯅꯤꯀꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨ ꯃꯍꯥꯔꯥꯅꯤꯅ ꯄꯤꯔꯛꯂꯤꯕ ꯁꯪꯒꯣꯝ ꯑꯗꯨ ꯂꯧꯗꯨꯅ ꯊꯛꯂꯝꯃꯤ꯫ ꯁꯪꯒꯣꯝ ꯑꯗꯨ ꯊꯛꯂꯨꯕꯗꯒꯤ ꯅꯤꯡꯊꯧ ꯑꯗꯨ ꯍꯦꯟꯅ ꯑꯍꯟ ꯑꯣꯏꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯁꯝ ꯑꯗꯨꯁꯨ ꯄꯣꯛꯀꯤ ꯄꯣꯛ ꯉꯥꯛꯇ ꯉꯥꯏꯔꯝꯃꯤ꯫ ꯃꯍꯥꯔꯥꯅꯤ ꯄꯥꯈꯠꯅ ꯏꯅꯤꯡꯊꯧ, ꯏꯅꯤꯡꯊꯧꯒꯤ ꯁꯝ ꯑꯁꯤꯗꯤ ꯄꯣꯛꯀꯤ ꯄꯣꯛ ꯉꯥꯛꯇ ꯉꯥꯏꯔꯦ꯫ ꯏꯅꯤꯡꯊꯧ, ꯑꯃꯥꯏꯕ ꯃꯥꯏꯕꯤ ꯀꯧꯗꯨꯅ ꯑꯃꯨꯛꯇ ꯌꯦꯡꯍꯟꯁꯤ꯫ ꯃꯍꯥꯔꯥꯅꯤ, ꯍꯧꯖꯤꯛꯃꯛ ꯂꯥꯟꯃꯤ ꯊꯥꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯃꯥꯏꯕ ꯃꯥꯏꯕꯤꯁꯤꯡꯕꯨ ꯀꯧꯍꯜꯂꯨꯆꯣ꯫ ꯐꯒꯅꯤ ꯅꯤꯡꯊꯧ, ꯅꯅꯥꯏꯅꯨꯕꯤ ꯂꯥꯟꯃꯤ ꯊꯥꯗꯨꯅ ꯀꯧꯍꯟꯖꯔꯨꯒꯦ꯫ ꯃꯍꯥꯔꯥꯅꯤ ꯂꯥꯟꯃꯤꯁꯤꯡꯗ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯃꯥꯏꯕ ꯃꯥꯏꯕꯤꯁꯤꯡꯗꯨ ꯀꯧꯔꯨꯆꯣ ꯍꯥꯏꯗꯨꯅ ꯊꯥꯔꯝꯃꯤ꯫
ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯃꯥꯏꯕ ꯃꯥꯏꯕꯤꯁꯤꯡꯗꯨ ꯀꯣꯅꯨꯡꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯃꯥꯏꯕ ꯃꯥꯏꯕꯤꯁꯤꯡ ꯑꯗꯨꯅ ꯅꯤꯡꯊꯧꯕꯨ ꯌꯦꯡꯂꯕꯁꯨ ꯀꯔꯝ ꯇꯧꯔꯒ ꯁꯥꯞ ꯑꯗꯨ ꯀꯣꯛꯀꯅꯤ ꯍꯥꯏꯕ ꯈꯪꯂꯝꯗꯦ꯫ ꯏꯔꯣꯏ ꯂꯣꯏꯕ ꯑꯣꯏꯅ ꯑꯃꯥꯏꯕ ꯃꯩꯄꯥꯛꯇꯣ ꯆꯪꯉꯛꯇꯨꯅ ꯅꯤꯡꯊꯧꯕꯨ ꯌꯦꯡꯉꯤ꯫ ꯑꯃꯥꯏꯕ ꯃꯩꯄꯥꯛꯅ ꯂꯥꯏꯃꯤꯠ ꯊꯥꯟꯗꯨꯅ ꯌꯦꯡꯕꯗ ꯈꯪꯂꯦ ꯅꯤꯡꯊꯧꯗ ꯇꯧꯔꯤꯕ ꯁꯥꯞ ꯑꯁꯤ ꯎꯆꯦꯛ ꯑꯗꯨꯒꯤ ꯁꯥꯞꯅꯅꯤ ꯍꯥꯏꯕ꯫ ꯏꯅꯤꯡꯊꯧ ꯅꯅꯥꯏꯅ ꯂꯥꯏꯃꯤꯠ ꯊꯥꯟꯗꯨꯅ ꯌꯦꯡꯖꯕꯗ ꯎꯆꯦꯛꯀꯤ ꯁꯥꯞꯇꯒꯤ ꯏꯅꯤꯡꯊꯧꯒꯤ ꯐꯤꯕꯝ ꯑꯁꯤ ꯑꯣꯏꯈꯤꯕꯅꯤ꯫ ꯆꯨꯝ, ꯑꯃꯥꯏꯕ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯃꯁꯤ ꯑꯆꯨꯝꯕꯅꯤ꯫ ꯁꯥꯞ ꯑꯁꯤ ꯀꯣꯛꯅꯕ ꯎꯄꯥꯏ ꯑꯃꯠꯇ ꯇꯥꯛꯄꯤꯌꯨꯕ ꯑꯃꯥꯏꯕ꯫ ꯁꯥꯞ ꯑꯁꯤ ꯀꯣꯛꯅꯕ ꯎꯄꯥꯏ ꯍꯥꯏꯕꯕꯨ ꯂꯥꯏꯑꯣꯏꯔꯕ ꯎꯆꯦꯛ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯁꯥꯞ ꯑꯗꯨ ꯀꯣꯛꯄꯤꯅꯕ ꯍꯥꯏꯖꯧ꯫ ꯎꯆꯦꯛ ꯑꯗꯨꯅ ꯀꯣꯛꯄꯤꯔꯕꯗꯤ ꯏꯅꯤꯡꯊꯧꯒꯤ ꯁꯥꯞ ꯑꯁꯤ ꯁꯣꯏꯗꯅ ꯀꯣꯛꯀꯅꯤ꯫ ꯑꯃꯥꯏꯕ, ꯎꯆꯦꯛ ꯑꯗꯨ ꯀꯔꯥꯏꯗ ꯂꯩꯔꯝꯒꯅꯤ? ꯑꯩꯒꯤ ꯂꯥꯟꯃꯤꯁꯤꯡ ꯊꯥꯗꯨꯅ ꯊꯤꯍꯜꯂꯨꯒꯦ꯫ ꯏꯅꯤꯡꯊꯧ, ꯎꯆꯦꯛ ꯑꯗꯨ ꯆꯤꯡꯂꯣꯟ 7 ꯂꯥꯜꯂꯒ ꯎꯃꯪ ꯑꯃ ꯂꯩꯕꯅꯤ꯫ ꯃꯐꯝ ꯑꯗꯨꯗ ꯎꯆꯦꯛ ꯑꯗꯨ ꯂꯩꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯅꯤꯡꯊꯧ ꯂꯥꯟꯃꯤꯁꯤꯡ ꯊꯥꯔꯕꯁꯨ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯐꯪꯂꯣꯏ꯫ ꯏꯅꯤꯡꯊꯧ ꯏꯁꯥꯃꯛ ꯆꯠꯇꯨꯅ ꯎꯆꯦꯛ ꯑꯗꯨꯗ ꯂꯥꯜꯂꯦ ꯍꯥꯏꯖꯧ꯫ ꯑꯃꯥꯏꯕ, ꯑꯩꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯀꯔꯝꯅ ꯆꯤꯡꯂꯣꯟ 7 ꯂꯥꯟꯗꯨꯅ ꯆꯠꯀꯅꯤ? ꯑꯩꯕꯨ ꯆꯤꯡꯂꯣꯟ 7 ꯂꯥꯟꯕ ꯉꯝꯒꯗ꯭ꯔꯥꯅꯦ? ꯉꯝꯒꯅꯤ ꯏꯅꯤꯡꯊꯧ꯫ ꯏꯅꯤꯡꯊꯧꯅ ꯋꯥꯔꯛꯂꯕ ꯃꯇꯝꯗ ꯏꯁꯤꯡ ꯊꯛ꯫ ꯏꯁꯤꯡ ꯊꯛꯂꯕꯗꯤ ꯀꯔꯤꯁꯨ ꯇꯧꯔꯣꯏ꯫ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯅꯤꯡꯊꯧ ꯑꯗꯨ ꯎꯆꯦꯛ ꯑꯗꯨꯕꯨ ꯊꯤꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯈꯔ ꯑꯁꯨꯝꯅ ꯍꯥꯏꯅꯔꯝꯃꯤ꯫ ꯏꯆꯦ, ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧꯗꯣ ꯍꯅꯨꯔꯦ ꯍꯥꯏꯅꯩꯅꯦ꯫ ꯃꯀꯣꯛ ꯑꯗꯨ ꯄꯣꯛꯀꯤ ꯄꯣꯛ ꯉꯥꯛꯇ ꯉꯥꯏꯔꯦ ꯍꯥꯏꯅꯦ꯫ ꯍꯩꯃꯥ, ꯀꯩꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ? ꯑꯩꯈꯣꯏꯒꯤ ꯏꯅꯤꯡꯊꯧꯗꯤ ꯅꯍꯥ ꯌꯥꯝ ꯑꯣꯏꯔꯤꯕꯗꯥꯏꯅꯦ, ꯑꯗꯨꯒ ꯀꯃꯥꯏꯅ ꯑꯍꯟ ꯑꯣꯏꯔꯤꯕ? ꯍꯣ, ꯎꯆꯦꯛꯀꯤ ꯁꯥꯞꯇꯒꯤꯅꯤꯅ ꯍꯥꯏꯌꯦ꯫ ꯑꯍꯟ ꯑꯣꯏꯔꯛꯄ ꯑꯣꯏꯔ ꯃꯥꯜꯂꯦꯗ, ꯑꯩꯁꯨ ꯈꯪꯗꯤꯌꯦ꯫ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎꯅꯨꯄꯥꯗꯣ ꯀꯣꯅꯨꯡꯗ ꯂꯥꯟꯃꯤ ꯑꯣꯏꯗꯅ ꯃꯥꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯅꯨꯡꯉꯥꯏꯇꯦꯅꯦ ꯏꯅꯤꯡꯊꯧꯗꯣ, ꯌꯥꯝ ꯐꯕꯅꯤ, ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯌꯥꯝꯅ ꯈꯟꯕꯅꯤ꯫ ꯑꯁꯨꯝꯅ ꯅꯨꯄꯤꯁꯤꯡꯗꯣ ꯍꯥꯏꯅꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯇꯣꯂꯦꯟ ꯑꯁꯨꯝꯅ ꯆꯤꯡꯄꯥꯠ ꯇꯨꯔꯦꯟ ꯂꯥꯟꯗꯨꯅ ꯂꯥꯛꯄꯅ ꯃꯤꯔꯣꯜ ꯉꯥꯡꯕ ꯎꯆꯦꯛ ꯑꯗꯨꯅ ꯂꯩꯔꯤꯕ ꯎꯃꯪ ꯑꯗꯨ ꯌꯧꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯁꯨꯝ ꯊꯤꯔꯛꯄꯗ ꯃꯤꯔꯣꯜ ꯉꯥꯡꯕ ꯎꯆꯦꯛꯇꯣ ꯎꯁꯥ ꯑꯃꯗ ꯇꯣꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯇꯣꯂꯦꯟ ꯎꯆꯦꯛ ꯑꯗꯨꯕꯨ ꯎꯕꯗ ꯈꯨꯗꯛ ꯀꯨꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯖꯔꯦ꯫ ꯍꯦ ꯂꯥꯏꯑꯣꯏꯔꯕ ꯎꯆꯦꯛ, ꯅꯪꯅ ꯅꯤꯡꯊꯧ ꯑꯩꯉꯣꯟꯗ ꯇꯧꯈꯤꯕ ꯁꯥꯞꯇꯣ ꯑꯃꯨꯛꯇꯗꯤ ꯀꯣꯛꯄꯤꯌꯨꯕ꯫ ꯎꯆꯦꯛꯅ, ꯅꯤꯡꯊꯧ, ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯑꯩ ꯍꯥꯟꯅ ꯈꯪꯏ꯫ ꯅꯤꯡꯊꯧ ꯅꯍꯥꯛꯅ ꯈꯪꯒꯗꯕꯅꯤ ꯎꯆꯦꯛ ꯑꯩꯈꯣꯏ ꯅꯈꯣꯏꯒꯨꯝꯅ ꯊꯋꯥꯏ ꯄꯥꯜꯂꯤ꯫ ꯈꯪꯖꯔꯦ ꯍꯦ ꯂꯥꯏꯑꯣꯏꯔꯕ ꯎꯆꯦꯛ, ꯑꯩ ꯑꯃꯨꯛ ꯍꯟꯅ ꯁꯥ ꯎꯆꯦꯛ ꯑꯃꯠꯇ ꯑꯋꯥꯕ ꯄꯤꯔꯔꯣꯏ꯫ ꯑꯩꯒꯤ ꯁꯥꯞ ꯑꯁꯤ ꯑꯃꯨꯛꯇꯗꯤ ꯀꯣꯛꯄꯤꯌꯨꯕ꯫ ꯍꯦ ꯅꯤꯡꯊꯧ, ꯅꯪꯅ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯖꯔꯕꯅꯤꯅ ꯑꯩꯅ ꯅꯉꯣꯟꯗ ꯇꯧꯈꯤꯕ ꯁꯥꯞ ꯑꯗꯣ ꯀꯣꯛꯄꯤꯔꯕꯅꯤ꯫ ꯑꯗꯨꯝꯅ ꯍꯦꯛ ꯍꯥꯏꯕꯒ ꯅꯤꯡꯊꯧ ꯑꯗꯨ ꯍꯥꯟꯅꯒꯨꯝ ꯅꯍꯥ ꯑꯃ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ, ꯍꯦ ꯂꯥꯏꯑꯣꯏꯔꯕ ꯎꯆꯦꯛ, ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩꯒꯤ ꯀꯣꯅꯨꯡꯗ ꯂꯥꯛꯇꯨꯅ ꯃꯤꯇ꯭ꯔꯪꯒꯤ ꯁꯦꯝ ꯑꯗꯨꯕꯨ ꯆꯥꯔꯨꯔꯥ꯫ ꯑꯩꯅ ꯅꯪꯒꯤ ꯑꯔꯦꯝꯕ ꯑꯗꯨꯕꯨ ꯆꯥꯖꯒꯦ꯫ ꯍꯦ ꯂꯥꯏꯑꯣꯏꯔꯕ ꯎꯆꯦꯛ, ꯉꯁꯤꯗꯒꯤ ꯑꯩꯈꯣꯏ ꯑꯅꯤ ꯃꯔꯨꯞ ꯑꯣꯏꯔꯁꯤ꯫ ꯎꯆꯦꯛ ꯑꯗꯨꯁꯨ ꯅꯤꯡꯊꯧꯅ ꯍꯥꯏꯔꯤꯕꯗꯨ ꯌꯥꯔꯝꯃꯤ꯫ ꯅꯤꯡꯊꯧꯒ ꯎꯆꯦꯛ ꯑꯗꯨ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯃꯔꯨꯞ ꯑꯣꯏꯈꯤꯔꯝꯃꯤ꯫ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯎꯆꯦꯛ ꯑꯗꯨ ꯂꯥꯛꯇꯨꯅ ꯃꯤꯇ꯭ꯔꯪꯒꯤ ꯁꯦꯝ ꯑꯗꯨ ꯆꯥꯔꯝꯃꯤ꯫ ꯎꯆꯦꯛ ꯑꯗꯨꯒꯤ ꯑꯔꯦꯝꯕ ꯑꯗꯨꯅ ꯅꯤꯡꯊꯧꯅ ꯆꯥꯔꯝꯃꯤ꯫ ꯎꯆꯦꯛꯀ ꯅꯤꯡꯊꯧꯒꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ, ꯂꯥꯟꯃꯤ ꯈꯔ ꯆꯦꯜꯂꯛꯇꯨꯅ ꯅꯤꯡꯊꯧꯗ ꯑꯁꯨꯝꯅ ꯍꯥꯏꯔꯔꯤ꯫ ꯏꯅꯤꯡꯊꯧ, ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯉꯝꯈꯩꯗ ꯍꯤꯡꯆꯥꯕ ꯀꯌꯥꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯥꯟ ꯇꯧꯅꯕ ꯁꯦꯝ ꯁꯥꯕ ꯄꯨꯝꯕ ꯂꯣꯏꯈ꯭ꯔꯦ꯫ ꯅꯤꯡꯊꯧ ꯂꯥꯟꯃꯤ ꯑꯗꯨꯒꯤ ꯋꯥꯗꯣ ꯇꯥꯕꯗ, ꯀꯔꯤ ꯍꯥꯏꯕ? ꯍꯤꯡꯆꯥꯕꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯥꯟ ꯇꯧꯅꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯈ꯭ꯔꯦ ꯍꯥꯏꯕ? ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯒꯅꯤ? ꯍꯤꯡꯆꯥꯕꯁꯤꯡ ꯑꯗꯨꯒ ꯂꯝꯕꯥ ꯇꯧꯅꯕ ꯃꯇꯤꯛ ꯆꯥꯕ ꯈꯨꯠꯂꯥꯏꯁꯨ ꯂꯩꯇꯦ꯫ ꯃꯟꯇ꯭ꯔꯤꯅ, ꯏꯅꯤꯡꯊꯧ, ꯃꯇꯤꯛ ꯆꯥꯅ ꯈꯨꯠꯂꯥꯏ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯂꯩꯕꯗꯤ ꯌꯥꯔꯣꯏ꯫ ꯑꯗꯨꯅ ꯏꯅꯤꯡꯊꯧ, ꯐꯠꯇ꯭ꯔꯕ ꯍꯤꯡꯆꯥꯕꯁꯤꯡ ꯑꯗꯨꯒ ꯂꯝꯕꯥꯅꯕ ꯁꯦꯝ ꯁꯥꯔꯁꯤ꯫ ꯆꯨꯝꯃꯤ ꯃꯟꯇ꯭ꯔꯤ, ꯅꯪꯅ ꯍꯥꯏꯕ꯫ ꯑꯩ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯅꯤ꯫ ꯑꯩꯒꯤ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯕꯨ ꯑꯩꯅ ꯉꯥꯛꯁꯦꯟꯕ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯏꯊꯧꯅꯤ꯫ ꯃꯟꯇ꯭ꯔꯤ, ꯂꯥꯟꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯣ꯫ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯂꯥꯟꯒꯤꯗꯃꯛ ꯁꯦꯝ ꯁꯥꯔꯣ꯫ ꯃꯍꯥꯔꯥꯅꯤ ꯅꯤꯡꯊꯧꯗꯣ ꯍꯤꯡꯆꯥꯕꯁꯤꯡꯒ ꯂꯥꯡ ꯊꯦꯡꯅꯕ ꯆꯠꯂꯅꯤ ꯇꯥꯕꯗ ꯄꯥꯈꯠꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯏꯅꯤꯡꯊꯧ, ꯅꯅꯥꯏ-ꯅꯨꯕꯤ ꯑꯩꯅ ꯇꯥꯔꯤꯕ ꯄꯥꯎ ꯑꯁꯤꯕꯨ ꯑꯆꯨꯝꯕ꯭ꯔꯥ? ꯏꯅꯤꯡꯊꯧꯕꯨ ꯍꯤꯡꯆꯥꯕꯁꯤꯡ ꯑꯗꯨꯒ ꯂꯥꯟꯊꯦꯡꯅꯕ ꯆꯠꯀꯅꯤ ꯍꯥꯏꯔꯤꯕꯁꯤꯕꯨ
ꯑꯆꯨꯝꯕꯔꯥ? ꯑꯆꯨꯝꯕꯅꯤ ꯃꯍꯥꯔꯥꯅꯤ, ꯏꯆꯥꯒ ꯅꯤꯡꯊꯤꯖꯅ ꯀꯣꯅꯨꯡ ꯋꯥꯁꯤꯗ ꯂꯩꯔꯝꯃꯨ. ꯏꯅꯤꯡꯊꯧ ꯍꯤꯡꯆꯥꯕꯁꯤꯡ ꯑꯗꯨꯒ ꯀꯔꯝꯅ ꯂꯝꯕꯥ ꯄꯥꯒꯅꯤ? ꯏꯅꯤꯡꯊꯧ ꯂꯥꯟꯐꯝꯗ ꯆꯠꯄꯤꯈꯤꯒꯅꯨ. ꯃꯤꯑꯣꯏꯕ ꯀꯅꯥꯅ ꯍꯤꯡꯆꯥꯕꯒ ꯂꯥꯟꯊꯦꯡꯅꯕꯗ ꯃꯥꯏ ꯄꯥꯛꯄ ꯌꯥꯎꯈ꯭ꯔꯕꯒꯦ? ꯑꯗꯨꯅ ꯏꯅꯤꯡꯊꯧ ꯂꯥꯟꯐꯝꯗ ꯆꯠꯄꯤꯈꯤꯒꯅꯨꯕ. ꯃꯍꯥꯔꯥꯅꯤ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ? ꯑꯩꯁꯦ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯅꯤ. ꯑꯩꯅ ꯍꯤꯡꯆꯥꯕꯁꯤꯡ ꯑꯗꯨꯕꯨ ꯀꯤꯗꯨꯅ ꯂꯣꯠꯇꯨꯅ ꯂꯩꯔꯕꯗꯤ ꯑꯩꯒꯤ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗꯤ ꯀꯅꯥꯅ ꯉꯥꯛꯄꯤꯒꯅꯤ? ꯃꯍꯥꯔꯥꯅꯤꯅ ꯆꯠꯇꯅꯕ ꯐꯅ ꯍꯥꯏꯔꯕꯁꯨ ꯅꯤꯡꯊꯧꯅ ꯌꯥꯔꯝꯗꯦ. ꯅꯤꯡꯊꯧ ꯇꯣꯂꯦꯟꯗꯨ ꯍꯤꯡꯆꯥꯕꯁꯤꯡꯒ ꯂꯥꯟꯊꯦꯡꯅꯅꯕ ꯆꯠꯈꯤꯔꯝ. ꯅꯤꯡꯊꯧ ꯇꯣꯂꯦꯟ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯃꯌꯥꯝꯗꯨ ꯍꯤꯡꯆꯥꯕꯅ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯥꯟ ꯇꯥꯔꯛꯏ ꯍꯥꯏꯕꯗꯨꯗ ꯄꯥꯈꯠꯂꯝꯃꯤ. ꯃꯍꯧ ꯑꯃꯅ, ꯏꯆꯦ, ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯍꯤꯡꯆꯥꯕꯁꯤꯡꯅ ꯂꯥꯟ ꯇꯥꯔꯛꯂꯤꯕꯁꯦ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯀꯤꯖꯈ꯭ꯔꯦ. ꯑꯩꯈꯣꯏ ꯁ꯭ꯋꯥꯏ ꯌꯧꯁꯤꯜꯂꯛꯂꯗꯤ ꯀꯔꯝ ꯇꯧꯅꯤ ꯏꯆꯦ? ꯑꯗꯨꯗ ꯈꯟꯕꯗꯅꯦ ꯑꯍꯤꯡ ꯇꯨꯝꯕꯒ ꯑꯃꯠꯇ ꯌꯥꯗ꯭ꯔ ꯄꯣꯠꯅꯤꯗ. ꯏꯅꯤꯡꯊꯧꯁꯨꯅꯦ ꯍꯤꯡꯆꯥꯕꯁꯤꯡ ꯑꯗꯨꯒ ꯂꯥꯟꯊꯦꯡꯅꯅꯕ ꯆꯠꯀꯅꯤ ꯍꯥꯏꯅ ꯍꯥꯏꯌꯦ. ꯏꯅꯤꯡꯊꯧꯅ ꯃꯥꯏ ꯄꯥꯛꯂꯕꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯅꯤꯗꯀꯣ. ꯁꯣꯝꯗꯅ ꯅꯤꯡꯊꯧ ꯇꯣꯂꯦꯟꯗꯨ ꯐꯠꯇ꯭ꯔꯕ ꯍꯤꯡꯆꯥꯕꯁꯤꯡ ꯑꯗꯨꯒ ꯂꯥꯟꯊꯦꯡꯅꯔꯝꯃꯤ. ꯑꯗꯨꯕꯨ ꯍꯤꯡꯆꯥꯕꯁꯤꯡ ꯑꯗꯨꯅ ꯃꯄꯥꯡꯒꯜ ꯀꯟꯕ ꯑꯣꯏꯕꯅ ꯍꯤꯡꯆꯥꯕꯁꯤꯡ ꯑꯗꯨꯅ ꯂꯥꯛꯆꯔꯝꯃꯤ. ꯎꯆꯦꯛ ꯑꯗꯨ ꯅꯤꯡꯊꯧ ꯇꯣꯂꯦꯟꯒꯤ ꯂꯦꯡꯖꯨꯝꯗ ꯇꯣꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ. ꯏꯇꯥꯎ ꯅꯤꯡꯊꯧ, ꯑꯁꯨꯝꯅ ꯇꯧꯔꯕꯗꯤ ꯌꯥꯔꯔꯣꯏ. ꯏꯇꯥꯎ ꯅꯤꯡꯊꯧ, ꯏꯆꯝ ꯆꯝꯕ ꯈꯨꯠꯂꯥꯏꯅꯗꯤ ꯍꯤꯡꯆꯥꯕꯁꯤꯡ ꯑꯁꯤꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯂꯣꯏ. ꯑꯩꯒꯤ ꯏꯇꯨꯡ ꯏꯟꯅꯔꯛꯎ ꯏꯇꯥꯎ. ꯑꯁꯤ ꯍꯥꯏꯗꯨꯅ ꯎꯆꯦꯛ ꯑꯗꯨ ꯄꯥꯏꯔꯝꯃꯤ. ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯎꯆꯦꯛ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯔꯝꯃꯤ. ꯎꯆꯦꯛ ꯑꯗꯨꯅ ꯅꯤꯡꯊꯧ ꯇꯣꯂꯦꯟꯕꯨ ꯁꯨꯔꯨꯡ ꯃꯅꯨꯡ ꯑꯃꯗ ꯄꯨꯁꯤꯜꯂꯛꯂꯝꯃꯤ. ꯁꯨꯔꯨꯡ ꯃꯅꯨꯡ ꯑꯗꯨꯗ ꯑꯔꯪꯕ ꯊꯥꯡ ꯑꯃ ꯂꯩꯔꯝꯃꯤ. ꯎꯆꯦꯛ ꯑꯗꯨꯅ, ꯏꯇꯥꯎ ꯅꯤꯡꯊꯧ, ꯊꯥꯡ ꯑꯁꯤ ꯂꯧꯈꯠꯂꯨ. ꯊꯥꯡ ꯑꯁꯤ ꯑꯆꯝꯕ ꯊꯥꯡ ꯅꯠꯇꯦ. ꯂꯌꯥꯝꯁꯤꯡꯅ ꯊꯥꯡꯖ 8 ꯆꯪꯗꯨꯅ ꯁꯥꯈꯤꯕ ꯊꯥꯡ. ꯊꯥꯡ ꯑꯁꯤꯅ ꯅꯠꯇꯅ ꯍꯤꯡꯆꯥꯕꯁꯤꯡ ꯑꯗꯨꯕꯨ ꯍꯥꯠꯄ ꯉꯝꯂꯣꯏ. ꯊꯥꯡ ꯑꯁꯤꯅ ꯍꯤꯡꯆꯥꯕ ꯅꯤꯡꯊꯧꯒꯤ ꯃꯪꯒ ꯀꯛꯇꯨꯅ ꯍꯥꯠꯂꯨ. ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯇꯩ ꯍꯤꯡꯆꯥꯕꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯆꯦꯟꯈ꯭ꯔꯒꯅꯤ. ꯏꯇꯥꯎ ꯎꯆꯦꯛ, ꯅꯪꯅ ꯍꯥꯏꯔꯤꯕ ꯄꯨꯝꯅꯃꯛ ꯑꯩ ꯇꯧꯒꯦ. ꯅꯪꯅ ꯄꯤꯔꯤꯕ ꯄꯥꯡꯂꯤꯕ ꯃꯇꯦꯡ ꯑꯁꯤ ꯅꯤꯡꯊꯧ ꯍꯣꯏꯅ ꯄꯨꯟꯁꯤꯒꯤ ꯀꯥꯎꯔꯣꯏ. ꯑꯗꯨꯗꯤ ꯏꯇꯥꯎ ꯎꯆꯦꯛ, ꯂꯥꯟꯐꯝꯗ ꯆꯠꯂꯁꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯟꯐꯝ ꯇꯝꯅ ꯁꯒꯣꯜ ꯑꯗꯨ ꯊꯧꯗꯨꯅ ꯂꯥꯛꯏ. ꯏꯅꯤꯡꯊꯧ ꯇꯣꯂꯦꯟꯅ ꯍꯤꯡꯆꯥꯕ ꯅꯤꯡꯊꯧꯒꯤ ꯃꯉꯛ ꯑꯗꯨ ꯀꯛꯄꯗꯒꯤ ꯍꯤꯡꯆꯥꯕꯁꯤꯡ ꯑꯗꯨ ꯀꯤꯗꯨꯅ ꯆꯦꯟꯅꯈꯤꯔꯝꯃꯤ. ꯂꯥꯟꯃꯤꯁꯤꯡꯗꯨ ꯅꯤꯡꯊꯧꯅ ꯍꯤꯡꯆꯥꯕ ꯅꯤꯡꯊꯧꯒꯤ ꯃꯉꯛ ꯀꯛꯇꯨꯅ ꯍꯥꯠꯈꯤꯕꯗꯨ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ. ꯂꯥꯟ ꯉꯝꯗꯨꯅ ꯀꯣꯅꯨꯡ ꯇꯝꯅ ꯂꯥꯛꯂꯝꯃꯤ. ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗꯨ ꯅꯤꯡꯊꯧꯅ ꯂꯥꯟ ꯉꯝꯂꯦ ꯍꯥꯏꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ. ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗꯨ ꯅꯤꯡꯊꯧꯅ ꯂꯥꯛꯂꯤꯕ ꯂꯝꯕꯤ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯃꯌꯥꯝ ꯑꯣꯏꯅ ꯑꯄꯨꯟꯕ ꯈꯣꯟꯖꯦꯜꯗ "ꯏꯅꯤꯡꯊꯧꯅ ꯌꯥꯏꯐꯔꯦ! ꯏꯅꯤꯡꯊꯧꯅ ꯌꯥꯏꯐꯔꯦ!" ꯍꯥꯏꯗꯨꯅ ꯂꯥꯎꯔꯝꯃꯤ. ꯅꯤꯡꯊꯧꯅ, ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ, ꯉꯁꯤ ꯑꯩꯅ ꯂꯥꯟ ꯉꯝꯗꯨꯅ ꯂꯥꯛꯂꯤꯕꯁꯤ ꯑꯩꯒꯤ ꯏꯇꯥꯎ ꯎꯆꯦꯛ ꯑꯁꯤꯒꯤ ꯃꯄꯥꯟꯗꯒꯤꯅꯤ. ꯃꯥ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯂꯥꯟ ꯉꯝꯗꯕꯁꯨ ꯌꯥꯏ. ꯑꯗꯨꯅ ꯎꯆꯦꯛꯁꯤꯡꯕꯨ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯕ ꯇꯣꯛꯂꯁꯤ. ꯅꯤꯡꯊꯧ ꯇꯣꯂꯦꯟꯅ ꯑꯗꯨꯝꯅ ꯍꯥꯏꯕꯗꯒꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯎꯆꯦꯛ ꯍꯥꯠꯄ ꯂꯦꯞꯂꯝꯃꯤ. ꯎꯆꯦꯛꯄꯨ ꯂꯨꯅ ꯅꯨꯡꯁꯤꯅ ꯇꯧꯔꯝꯃꯤ. ꯅꯤꯡꯊꯧ ꯇꯣꯂꯦꯟꯒ ꯎꯆꯦꯛ ꯑꯗꯨꯒ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯔꯝꯃꯤ. ꯎꯆꯦꯛ ꯑꯗꯨꯅ ꯅꯤꯡꯊꯧ ꯇꯣꯂꯦꯟꯗ ꯄꯥꯎꯇꯥꯛ ꯀꯌꯥ ꯑꯃꯁꯨ ꯄꯤꯔꯝꯃꯤ. ꯅꯣꯡꯃ ꯅꯤꯡꯊꯧ ꯇꯣꯂꯦꯟꯒ ꯎꯆꯦꯛ ꯑꯗꯨ ꯂꯝ ꯀꯣꯏꯕ ꯆꯠꯂꯝꯃꯤ. ꯅꯤꯡꯊꯧ ꯇꯣꯂꯦꯟꯅ, ꯏꯇꯥꯎ ꯎꯆꯦꯛ, ꯃꯐꯝ ꯑꯁꯤ ꯀꯌꯥꯗ ꯏꯪꯅ ꯐꯖꯔꯤꯕꯅꯣ. ꯏꯇꯥꯎ ꯅꯤꯡꯊꯧ, ꯃꯐꯝ ꯑꯁꯤ ꯂꯥꯏꯔꯦꯝꯕꯤꯁꯤꯡꯒꯤ ꯁꯥꯟꯅꯐꯝꯅꯤ. ꯃꯥꯡꯗ ꯎꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯁꯤꯅ ꯂꯥꯏꯔꯦꯝꯕꯤꯁꯤꯡꯒꯤ ꯏꯔꯨꯖꯐꯝꯅꯤ. ꯃꯈꯣꯏ ꯂꯥꯏꯔꯦꯝꯕꯤꯁꯤꯡꯅ ꯂꯩꯕꯥꯛꯇꯒꯤ ꯇꯥꯏꯕꯪ ꯃꯥꯂꯦꯝ ꯑꯁꯤꯗ ꯀꯨꯝꯂꯛꯇꯨꯅ ꯁꯥꯟꯅꯔꯤꯉꯩ ꯀꯅꯥꯃꯠꯇꯅ ꯌꯦꯠꯄ ꯌꯥꯗꯦ. ꯃꯈꯣꯏ ꯄꯨꯜꯂꯤꯉꯩ ꯕꯣꯔ ꯅꯤꯍꯧꯔꯕꯗꯤ ꯕꯣꯔ ꯑꯗꯨ ꯐꯪꯒꯅꯤ. ꯑꯗꯨꯝꯅ ꯎꯆꯦꯛ ꯑꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯈꯪꯗꯕ ꯀꯌా ꯑꯃ ꯍꯥꯏꯕꯤꯔꯝꯃꯤ. ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ. ꯅꯤꯡꯊꯧ ꯇꯣꯂꯦꯟꯗꯨ ꯌꯥꯝ ꯀꯟꯅ ꯅꯥꯔꯝꯃꯤ. ꯃꯍꯥꯔꯥꯅꯤꯅ ꯑꯃꯥꯏꯕ ꯃꯥꯏꯕꯤ ꯀꯌꯥ ꯀꯧꯗꯨꯅ ꯌꯦꯡꯍꯜꯂꯕꯁꯨ ꯐꯕ ꯀꯧꯔꯕ ꯂꯩꯔꯝꯗꯦ. ꯅꯤꯡꯊꯧ ꯇꯣꯂꯦꯟꯒꯤ ꯃꯁꯥꯗꯨꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯣꯟꯖꯤꯜꯂꯛꯏ. ꯃꯍꯥꯔꯥꯅꯤꯅ ꯃꯟꯇ꯭ꯔꯤꯗ, ꯃꯟꯇ꯭ꯔꯤ, ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯅꯤ? ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯁꯨꯔꯦ ꯌꯦꯡꯂꯤꯕ, ꯑꯗꯨꯕꯨ ꯏꯅꯤꯡꯊꯧꯒꯤ ꯑꯅꯥꯕꯁꯤꯗꯤ ꯐꯕ ꯀꯧꯕ ꯂꯩꯇ꯭ꯔꯤ. ꯃꯍꯥꯔꯥꯅꯤ, ꯏꯅꯤꯡꯊꯧꯗ ꯅꯥꯔꯤꯕ ꯑꯅꯥꯕꯁꯤ ꯑꯃꯥꯏꯕ ꯃꯥꯏꯕꯤ ꯑꯃꯠꯇꯅ ꯈꯪꯗ꯭ꯔꯤ ꯍꯥꯏꯔꯤ. ꯎꯆꯦꯛ ꯑꯗꯨ ꯄꯥꯏꯁꯤꯜꯂꯛꯏ. ꯃꯍꯥꯔꯥꯅꯤ, ꯑꯩꯅ ꯑꯩꯒꯤ ꯏꯇꯥꯎ ꯅꯤꯡꯊꯧꯒꯤ ꯑꯅꯥꯕꯁꯤ ꯁꯣꯏꯗꯅ ꯐꯍꯟꯒꯅꯤ. ꯃꯍꯥꯔꯥꯅꯤꯅ, ꯑꯦꯍꯦ ꯂꯥꯏꯑꯣꯏꯔꯕ ꯎꯆꯦꯛ, ꯅꯪꯅ ꯃꯇꯧ ꯀꯔꯝꯅ ꯏꯅꯤꯡꯊꯧꯒꯤ ꯑꯅꯥꯕꯁꯤ ꯐꯍꯟꯒꯗꯧꯔꯤꯕ? ꯂꯥꯏꯔꯦꯝꯕꯤꯁꯤꯡꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯑꯩꯅ ꯏꯅꯤꯡꯊꯧꯒꯤ ꯑꯅꯥꯕꯁꯤ ꯐꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯨꯒꯅꯤ. ꯑꯁꯨꯝꯅ ꯎꯆꯦꯛ ꯑꯗꯨ ꯄꯥꯏꯈꯤꯔꯝꯃꯤ. ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯁꯨ ꯅꯤꯡꯊꯧ ナꯗꯨꯅ ꯂꯩꯔꯤꯕ ꯍꯥꯏꯕ ꯈꯪꯂꯝꯃꯤ. ꯑꯩꯈꯣꯏꯒꯤ ꯏꯅꯤꯡꯊꯧꯗꯣ ꯑꯅꯥ ꯂꯥꯏꯌꯣꯡ ꯈꯪꯗꯕ ꯂꯩꯅꯥ ꯑꯃꯅ ꯅꯥꯔꯦ ꯍꯥꯏꯅ ꯍꯥꯏꯅꯩ.
ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯁꯨꯔꯦ ꯍꯥꯏ ꯌꯦꯡꯕ ꯑꯗꯨꯕꯨ ꯐꯥꯕ ꯉꯝꯖꯦ ꯍꯥꯏꯅ ꯍꯥꯏꯅꯦ ꯑꯣ ꯑꯐꯕ ꯃꯤꯗꯤꯅꯦ ꯂꯥꯏꯅ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯏꯅꯤꯡꯊꯧꯁꯤ ꯁꯤꯈꯤꯒꯗꯕ ꯄꯥꯝꯃꯩ ꯃꯥꯒꯨꯝꯕ ꯅꯤꯡꯊꯧꯗꯤ ꯑꯇꯥꯡꯕꯅꯤ ꯅꯪꯅ ꯍꯥꯏꯕ ꯆꯨꯝ ꯏꯅꯤꯡꯊꯧꯒꯨꯝꯕ ꯅꯤꯡꯊꯧꯗꯤ ꯑꯇꯥꯡꯕꯅꯤ ꯏꯅꯤꯡꯊꯧꯁꯤ ꯌꯥꯝ ꯊꯨꯅ ꯅꯥꯕ ꯐꯔꯗꯤ ꯐꯗꯧꯅꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯎꯆꯦꯛ ꯑꯗꯨ ꯂꯥꯏꯔꯦꯝꯕꯤꯁꯤꯡꯒꯤ ꯁꯥꯟꯅꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯂꯥꯏꯔꯦꯝꯕꯤꯁꯤꯡꯗꯣ ꯁꯥꯟꯅꯔꯝꯃꯤ ꯎꯆꯦꯛ ꯑꯗꯨꯁꯨ ꯁꯥꯕꯗ ꯇꯣꯡꯗꯨꯅ ꯂꯥꯏꯔꯦꯝꯕꯤꯁꯤꯡꯅ ꯁꯥꯟꯅꯔꯤꯕꯗꯣ ꯌꯦꯡꯗꯨꯅ ꯂꯩ ꯂꯥꯏꯔꯦꯝꯕꯤꯁꯤꯡ ꯑꯗꯨꯅ ꯂꯩꯔꯩꯕꯥꯛꯇ ꯍꯜꯂꯝꯗꯥꯏꯗ ꯎꯆꯦꯛ ꯑꯗꯨ ꯂꯥꯏꯔꯦꯝꯕꯤꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯖꯔꯝꯃꯤ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤ ꯇꯣꯜꯂꯕ ꯎꯆꯦꯛ ꯑꯩꯅ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤꯁꯤꯡꯗ ꯈꯣꯏꯔꯝꯖꯩ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯇꯣꯂꯦꯟꯗꯨ ꯑꯅꯥ ꯂꯥꯏꯌꯣꯡ ꯈꯪꯗꯕ ꯂꯩꯅꯥ ꯑꯃꯅ ꯅꯥꯗꯨꯅ ꯂꯩꯔꯤ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤꯁꯤꯡꯅ ꯅꯤꯡꯊꯧ ꯇꯣꯂꯦꯟꯒꯤ ꯊꯋꯥꯏꯗꯗꯤ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯂꯥꯏꯔꯦꯝꯕꯤ ꯑꯃꯅ ꯍꯦ ꯂꯥꯏꯑꯣꯏꯔꯕ ꯎꯆꯦꯛ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯊꯋꯥꯏ ꯀꯟꯅꯤꯡꯂꯤꯕꯗꯤ ꯃꯈꯣꯏ ꯇꯥꯏꯕꯪ ꯃꯤꯁꯤꯡꯁꯦ ꯃꯕꯨꯛ ꯌꯥꯝ ꯐꯠꯇꯕꯅꯤ ꯃꯁꯥ ꯈꯛꯀꯤ ꯈꯟꯕꯅꯤ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤ ꯅꯤꯡꯊꯧ ꯇꯣꯂꯦꯟꯗꯣ ꯑꯩꯒꯤ ꯃꯔꯨꯞꯅꯤ ꯃꯍꯥꯛꯇꯤ ꯑꯇꯩ ꯇꯥꯏꯕꯪ ꯃꯤꯒ ꯃꯥꯟꯅꯗꯦ ꯃꯕꯨꯛ ꯃꯄꯥꯎ ꯌꯥꯝꯅ ꯐꯩ ꯑꯗꯨꯅ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤ ꯃꯥꯕꯨ ꯑꯃꯨꯛꯇ ꯐꯍꯟꯕꯤꯌꯨ ꯂꯥꯏꯔꯦꯝꯕꯤ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯍꯤꯗꯥꯛ ꯑꯃ ꯊꯣꯛꯍꯜꯂꯝꯃꯤ ꯍꯤꯗꯥꯛ ꯑꯗꯨꯕꯨ ꯎꯆꯦꯛ ꯑꯗꯨꯗ ꯄꯤꯔꯝꯃꯤ ꯍꯦ ꯂꯥꯏꯑꯣꯏꯔꯕ ꯎꯆꯦꯛ ꯍꯤꯗꯥꯛ ꯑꯁꯤ ꯅꯪꯅ ꯅꯪꯒꯤ ꯅꯇꯥꯎ ꯅꯤꯡꯊꯧ ꯑꯗꯨꯗ ꯄꯤꯊꯣꯛ ꯍꯤꯗꯥꯛ ꯑꯁꯤꯕꯨ ꯊꯛꯂꯕꯗꯤ ꯅꯪꯒꯤ ꯅꯇꯥꯎ ꯅꯤꯡꯊꯧꯒꯤ ꯑꯅꯥꯕ ꯄꯨꯝꯕ ꯈꯨꯗꯛꯇ ꯐꯒꯗꯧꯔꯤꯕꯅꯤ ꯂꯥꯏꯔꯦꯝꯕꯤꯁꯤꯡꯗꯨ ꯍꯤꯗꯥꯛꯇꯣ ꯄꯤꯔꯝꯗꯨꯅ ꯆꯠꯈꯤ ꯎꯆꯦꯛ ꯑꯗꯨꯅ ꯄꯨꯔꯛꯇꯨꯅ ꯍꯤꯗꯥꯛ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯑꯗꯨꯗ ꯄꯤꯊꯛꯂꯝꯃꯤ ꯅꯤꯡꯊꯧ ꯇꯣꯂꯦꯟꯁꯨ ꯍꯤꯗꯥꯛ ꯑꯗꯨꯕꯨ ꯊꯛꯄꯗꯒꯤ ꯐꯔꯛꯂꯝꯃꯤ ꯇꯣꯂꯦꯟ ꯃꯇꯥꯎ ꯎꯆꯦꯛ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯏꯇꯥꯎ ꯎꯆꯦꯛ ꯅꯪꯅ ꯑꯩꯒꯤ ꯊꯋꯥꯏꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯟꯕꯤꯔꯦ ꯅꯪꯒꯤ ꯂꯃꯟ ꯀꯔꯤꯅ ꯁꯤꯡꯒꯅꯤ ꯏꯇꯥꯎꯗꯤ ꯇꯥꯏꯕꯪ ꯃꯄꯨꯅ ꯊꯥꯔꯛꯄꯅꯤ ꯅꯤꯡꯊꯧ ꯇꯣꯂꯦꯟꯅ ꯎꯆꯦꯛ ꯑꯗꯨꯗ ꯊꯥꯒꯠ ꯋꯥꯍꯩ ꯀꯌꯥ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯎꯆꯦꯛꯀ ꯅꯤꯡꯊꯧ ꯇꯣꯂꯦꯟꯒ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯈꯤ